HOUKHIBA PUNG kunmari asigi manungda Gaza Da Mioi marifudara Henna Hatkhre Loinana Israel da Syria da bombing Twkhre medical team singna Al Jazeera da Fongdorakli Madudi HOUKHIBA PUNG kunmari asida Gaza da foot 8 ngairiba mioi kuntra yauna yamdrabada Palestine gi mioi marifudara humdoi Hatkhre amasung Israel na hauzik sathariba attack sing asigi marakta sivagi masingasi makata na hingalakli hari Israel na Syria da chathakiba strike sing na maram oijuna yamdrabada mioi ahum sikhre amasung mioi kaya amana asokapan nangkhre loinana chatharakiba strike singi manungda Defense Ministry amasung President ki palace oriba capital Damascus ki manakta leiba mafam singda bombing tawraki hari Syria gi foreign minister na Israel na Damascus amasung Sueda bombing Twkhre si condemn tawbaga loinana mahakna fongdorakpada leivak aduda tension hengat hannaba machak amani loinana kios kaya ama thoklaknaba honabani haina fongdokre